मीतई एसटी लिस्ट चलहौद्रबदि चही तरागा मंगा कुनगी मतुंग मणिपुरदगी सोइदना मुटखिगनी WMC मीतईबु एसटी की ngaklau मखादा पुनसिंदुना कॉन्स्टिट्यूशन ngakpi senbi हौद्रबदि चही तरागा मंगा कुनगी मतुंग मणिपुरदगी मीतई सोइदना मुटखिगनी हाइना वर्ल्ड मीतई काउंसिल WMC मणिपुर यूनिट की प्रेसिडेंट उरिखिनबम कुंजोना नुंगनांग फोंदोकपगा लोइना मणिपुर लेंगान अथुबदा मीतईबु एसटी लिस्ट चलनबगा मरी लेना सेंटर रिकमेंडेशन थाबिनबा पुनिंग सिंगसिंगलक्ति हाइबु वाफम असि पुमलेन पार्ट की मयाइदा लेबा तोकपसिंगी सिंग मसादा ट्रायो मेमोरियल ट्रस्ट सिंदुना पांगतोकपा तरागा सुबी स्टेट लेवल फुटबॉल टूर्नामेंट की क्वार्टर फाइनल मैच हौदोकपगी थोरम चीफ गेस्ट ओइना सरुक यारदुना फोंदोकिबनी थौरम अदुर सरुक याखिबसिंगना वी वांट एसटी the only constitutional safeguard to save Meitei, save our future. Only NRC boundary fencing ILPS will not save Meitei. Send the two reports for Meitei ST immediately have a collapsing Salominaki. Thoramadur Saruk Yaraduna Kunzona Makatana High Indian Constitution ki Article 342 Clause 1 ST ki Article Hieragazukanaba Article Asip Lising Taret Hena Lady India Asawa Pruna Laminariba apikpa furup singbu yosin kitanaba Bharat Sangvidhana piba khwaidagi mapangal kanba ngaklawni Manipur laiba mitei sarana lak taraga mangarom sina khundaduna laiba yariba Manipur tampaki lamasida singpa tural khaidokraga phangliba area si apunba Manipur gi sada 6.5 kaktani pikraba tampaki lamasida mapalam gi miyoi singna sangsilaktuna khunda sinba yai sahi taraga manga kungi manungda mitopna loina loisin khiduna yelhomi mitei ki lepam lerakloi masidagi thinghona amata ngairaba pambai di mitei ST chanmani mauna makhatana hai NRC boundary fencing na Manipur gi geographical mapudi kai hendana thamangam khibiyai adubo masigi manungda lairiba mitei di mangal phana leiba furup ama oiba ngamloi loijing loyara sakni phini bu oina yamna hanthaba thakta leigani miyangi mihut MLA pradhan ayamba mitop gi khuta sakragani CM sumitom oikragani haibaga loinana maram aduna Manipur lengana Delhi na kauriba mitei ST ga madi leinaba report ani haibadi mitei gi ethnography report amadi latest socio-economic report as khudakta thabinaba lenga ki puning singsinki Assam gi Karbi Anglong region da irang thokpadigi miyoi ni sire security personnel kuntragani panyauna miyoi nifuga manga sokli Assam gi Karbi Anglong region gi tribal singna taba maphamda lam encroacher sing tak thoknaba thorang tawuda kanglup ani gi marak ngarang di hauna thokhibi irang hena kansilakhiba ga loinana miyoi ani lekhitri police personnel kuntragani panyauna miyoi nifuga manga aso opanang badigi tuan ma hospital singna lekanakre hadi thawdo odura lekhidraba ani adudi Suresh kunga manga masum Arthik timung skawi Suresh khongjang sangsiliba singna building ama mai thabigi thawdok ta lekhidabani Arthik na irang manungda group amana phabadagi lekhidabani hadi irang ando lakshinana ba security force singna lathi charge tawbaga loinana tear gas kya su kapki hadi khongjang loi singi maikai digi su security force tamna petrol bomb amadi nungna singba sing thomjinba khaknatana masum 10 phawba kapsilaki hadi Assam ki DGP na phongdorakpagi matungina di hauju khongjang loi singa wari sanaduna waroisin purna bohonari khongjang loi singna petrol bomb amadi nungna singba sing thomjilakpada soklaba security force singi marakta IPS officer ama yauri irang asi lakshina bagi damakta ngarang digi hauna Karbi Anglong region da internet matam kaktana thingjingkhre Karbi Anglong Autonomous Council Chief Executive Member amadi BJP gi leader amagi yumsu khongjang loi singna mai thatokhibaga loinana mafam kyada leiba yum amari dukan singsu mai thakhiyari RPF na Christmas ki ye proposal pirakli December kunga manga gi Merry Christmas na lakpada Manipur gi isil inaw punamaki mafamda ingtappa tangdu laitana nungsi sana lemina ba oirasanu haina Revolutionary People's Front RPF की Minority Affairs की Secretary Y Shyamna ये proposal पिरकली RPF की Assistant Secretary Publicity Bangkim ने थादोरकपा चिरोलमना है यलोमी सिंगु नमदुना मसागी लम थादो खंदुना लंजिनहन बहाइबसी मखोइदा मखोइगी लमदा मखोइगी मपा मपु सिंग अमसुम सेंबीबा मपुगी मफमदा असोब मारालमा लंगसिनमनी
Maram aduna iramda Manipur kumza Englishing aniga kungo humdugi me ahumdigi hauna yellow mi lising kumfu henbana masagi maramda maktada lanjena handuna mayu mai kai thadohan ba masum asi ana nang handuna mapa mama masa masu kaina begi awaba kya khangli besigi langjaba maral pumba India lenga na phangani India lenga ki Devi Sifuli Sishinaduna Masel Hatuk Nahanaba, Lanjana Haliba Kanglup Amaga, Kaibung Tahana Vasiliva Tong Kyashina, Iram the Manipurgi Yellow Mishing the Lisangshina, Kanglakiba Awab Kyasi, India Lengana, Langzaba Maral Pumba Sipangam Tweet. Lord Jesus Christ na Malemashida Taibang Pan Shembiriba Mapu Ibungogi Yatang Matu in a Muebu Kunai Marak mi or in a pork to na Muebu Kunaibo, Asum Balambi the Lamsing Nabigidama, Asum Aran Galambi Takpidi. Jesus Christ ki maruoiba pauzeli malem de ingtappa nungsi sanana hingminaba haibisini nungsibada akiba khoisat wangsat naba minamba aranba yaudi maram aduna malem asida ingtappa hingminabagi khwaidigi athoiba lambidi mi amaga nungsinana hingminaba haibisina Jesus Christ ki pauzeli Lord Jesus Masana cross Tawaina Ponta Pihribisi Muebu Kunagi Muchinduna, Pop ki Lambi Digi Kanabigi Dama, Taivang Mapugi Mapam that Sang Zabanemasum, Lambi Sembiramani, Mashini, Kanbiba Mapu, Lord Jesus Christ na Muebu Kayagi Matik Nungsi Habado, Marking Akpi Haiba Madi, Tauzal Haibigi Matik Putung Induna, Lamda Mashida. Kunda minaribi isil inaw puna magna aikoy masil gi marak suoy ki lan ki basing ngak na duna nungsi sana na hingmina ba haibasi Jesus Christ ki apamani maram aduna iramda masida lining ki na balaitana kunda minaribi aikoy gi isil inaw singna section gadabani aikoy bu namthaduna thambiribi India lenga ki akuba miyeng na aikoy masil gi marak tokai ta na bi satharakli bi thausalamadi yellow mi singbu Yotchinana Bohonari, Belalong Singbu, Tiangnana Bamading Act Nava Ekugi upon Pangal Sagat Matari, Akoi with the Manipurashida, Matam Gagi Mamang the Gihona Kunda Minaragla issue in Aukunimakim Mapamda, Lord Krishna, Amagamaka Nungshinana Hingmino have Tung Inna, Nungshisana Hingminarase, Haina Pauzilakli. Atoba Tazaninga Uriba Paumana, Manipurgi Tuan ba Mapamda Hangba relief came the Lairuba, Sherogi IDP Sami and Bangasi Shero the Nona, Sangmangam Creek, Hariba IDP Singasi, Yum Sangbagi Lambida, Waikong Amadi, Sugunu Laingaki officials in the Ningai Sangdanakhr Tagdokara, Toklabamatunda, Shero Dangashinubidang Yokibin Hedi. Ningsing Mayabadi Sherogi in the Tuan by IDP Kayama Sumamang the Gi, Auna, Sanglaktuna Lake Rabani. Loinana Koki Kulai Pibisina, Mai Takraba Yum Kayamasu, Hausikshu, Nauna Sembat Pigi Tabakana Satari Binadi. Nasi Manipur Police Tagi Tadorak update Kramiam the Tentan Tamsaki, Nasi Tang Kungamari Tatarani to English and Kungamangashida, Security Forcing na Tangzing Forest Foothill Area, Susampur Police Station, Susampur District Manungsana Laibadigi, Kusukulai Kayama recovered Wangam Creek, Hiribising Asida, 8 feet Sangba, Pompi Ama. Pompi Cell Taragani Toy 7.668 into 39 empty capsules MP5 rifle magazine yawa modified Torabama Loinana MP5 rifle ammunition modified Torabama Masum country made single barrel rifle Amaga Hirib Zagash the recovered Tabangam Kibani Hedi